Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. Ministry of Home Affairs MHA na Awangnongpok State ahumda Protected Area Regime amuk thamjinkhre. Ministry of Home Affairs MHA na thokpa order amagi matung ina Awangnongpok State oiriba Manipur Nagaland amadi Mizoramda oiragliba security gi fibam asi yenglaga Bharat Sarkar na Protected Area Regime amuk hana thamjilakre Awangnongpok lamdamgi state ahum asigi ngamkhai paringda hauzik oiragliba security gi fibamda ka hena sokselakpana maram oiraga Protected Area Regime asi lauthoknaba Bharat Sarkar na warep asi lawkhibani haidi. Security Force na KYKL gi camp amaga loinana Pripak ki training center amaga Thugaikhre Imphal East District manung chana laiba Makau Paurabi da security ka punba combined team na cordon and search operation chathabada aina thingkraba lalalo KYKL gi camp ama Pripak ki training center amaga Thugaikhre haidi camp Thugaiba du da KYKL na losinuna thamlamba airgun ama sim yaba ki bat mobile handset ama BP helmet amaga loinana uniform fagat pangamkhre haidi nakalamram da Pripak ki camp Thugaiba da Insas LMG magazine ama fire cartridge 47 bayonet ama wooden dummy guns mga baofeng walkie-talkie set ani 4-wheeler gari ani 2-wheeler gari amaga loinana atopa document khara sufagat pangamkhre haidi kuma news tagi lakhocherake Myanmar da hingnabagi lanfam da doctor amadi nurse nupi kaya sex worker oiduna sel tanare Myanmar da thokliba lana sina maram oiraga hingnabagi lanfam da laiba asida lairiba doctor amadi nurse nupi kaya masa yonthokduna sel tanuna punsi lena rehaina Myanmar dagi doctor oina thabak torambi maya kaubi nupi amana phongdorakre haina the New York Times na report torokre Report asina makata duna hai Myanmar da thokliba lana sina maram oiraga pochegi mamal ka hena wangkhalakpa thabak sufam laiyaktaba amadi thabak tawbasing thagi tolo fanglaktabana maram oiraga fibam asi yorakhibani haina phongdoki leiba asida dead girl haina khangnaba group amada leiduna sex worker ama oina thabak tawnari haina sumhangna makata na phongdoki India da Starlink ki satellite beam tha de Elon Musk Manipur da thokliba Eranng sigi manungda India da hujiki oina service haudriba Starlink ki internet season narabra haina security agency sing amadi national news reporter phongdoknariba sida Starlink chalariba SpaceX ki mapu Elon Musk na India da Starlink ki satellite beam thade haina phongdorakli extra thagalakwa post amada Elon Musk na hai India da militant sing na Starlink ki internet season nai hairiba wafam adu aranbani hairi Starlink asi satellite ki matengna internet piba ngamba malemda khwaidagi ina khunba Elon Musk na chalaiba company amani panmaya abadi state asida security force na tha asigi haukiba taraga humdoida Imphal East District ki manung chanma kairau khunau da chathakiba thiba humagi thabakta Starlink taba router manba polam ama antenna ama amadi atai khusukulai kya fagat kiba laikhrabani Congress ki nationwide march to Raj Bhavan pangthok tuna governor da memorandum pisinkhre homgi phamsu puriba CM Birena intelligence na pau piraktaba thatara manga fare hairakpa phawi ke Ranjit All India Congress Party AICC na sinduna ngasi laiba asigi atopa state amasung union territory singda chathabagumna Manipur da su Manipur Pradesh Congress Committee MPCC na sinduna nationwide march to Raj Bhavan against Modi government and BJP government of Manipur pangthokre Thatara mapal pharaklab hawbada BJP lengang na Manipur ki Eranng loisindana thammi amadi lenga asina adani ni chingba scam sing sagatuna thammi haiba yauna tongan ba maral siduna BJP lenga ki mathakta yaningbaba utuna pangthokpa nationwide march asida Congress ki MLA sing MPCC ki luchingma amadi thongmi singna Imphal Raj Bhavan tamna thomjinabagi damak numit yungba matungda BT Road cha laiba Congress Bhavan dagi khongsan ba horaki adu moinama Congress ki luchingma amadi thongmi sing adu security force sing na lambi da thatlaga thambadagi nakalani gi marakta Gaihak muknaba thoki tungda CLP gi luchingma sing yawba MPCC gi luchingma taraga manga rom khangatuna Raj Bhavan da governor unaba changki governor unaruraga thoraklaba matung Raj Bhavan gate mamangda MPCC gi president Mega Chandra na paumi sing da hai tha tarama pal faraklaba Manipur Eranng sigi matangda Manipur gi governor gi charge puriba Lakshman Prasad Acharya da wafam kaya phongdoklamduna memorandum amasu pisinki mangna hai governor da tha tarama pal faraba fawbada center amasung state lenga na matik chaba thabak amata lokoi pangamdre asiguma phibam asida MLA sing yauna lamdam asigi miyam hingba ngambagi pangkhai wangmada leide maram asina lamdam asida ingtaba puraknaba kariguma khongthang kharadi lokhatpiu Congress ki MLA sing na phongdokliba wafam da thajadrabadi makhoi MLA oiba tokcharage haibana jingba wafam sing phongdoklamki haiki Manipur ki governor da pisin kiba memorandum aduda nongmai kapna ba hingsa gi thawong sing leptuna chathaba curfew thamjinba amasung lo laitaba mawong na masak oina Manipur da thokliba Eranng asina mipum khudimak kham thengna wahale
ꯃꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯡꯈ꯭ꯔꯦ ꯑꯃꯗꯤ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛ ꯇꯝꯕ ꯉꯝꯗꯕ ꯇꯨꯡꯂꯝꯆꯠ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯄꯜꯂꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔ ꯄꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯄꯜꯂꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯁꯤ.ꯑꯦꯜ.ꯄꯤ ꯂꯨꯆꯤꯡꯕ, ꯁꯤ.ꯗꯕ꯭ꯂ꯭ꯌꯨ.ꯁꯤ ꯃꯦꯝꯕꯔ, ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧꯃꯤꯁꯤꯡꯅ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯔꯟꯖꯤꯠꯅ ꯍꯥꯏ ꯕꯤꯖꯦꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯈꯨꯝꯖꯤꯟꯗꯨꯅ ꯍꯣꯠꯅꯗꯨꯅ ꯑꯗꯥꯅꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯄꯒꯨꯝ ꯇꯧꯔꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯃꯇꯝ ꯄꯤꯗꯕꯅꯆꯤꯡꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯑꯦ.ꯑꯥꯏ.ꯁꯤ.ꯁꯤꯅ ꯁꯤꯟꯗꯨꯅ ꯅꯦꯁꯟ ꯋꯥꯏꯗ ꯃꯥꯔꯆ ꯇꯨ ꯔꯥꯖ ꯚꯕꯟ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯕꯤꯖꯣꯏ ꯗꯤꯕꯁ ꯄꯥꯂꯟ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯩꯕꯗꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯤꯕꯅꯤ ꯑꯃꯗꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯐꯦꯜ ꯑꯣꯏꯔꯦ, ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯥꯎ ꯄꯤꯔꯛꯇꯕ ꯊꯥ 15 ꯐꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯤꯔꯦꯟ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯄꯥꯋꯔꯒꯤ ꯃꯇꯨꯡꯏꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ, ꯂꯝꯂꯩꯃ ꯑꯣꯛꯅꯔꯒ ꯆꯣꯏꯔꯣꯜ ꯐꯥꯔꯣꯜ ꯉꯥꯡꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯨ ꯄꯥꯏꯔꯤꯕ ꯃꯤꯁꯛꯅꯤ, ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯅ ꯊꯥ 15 ꯄꯥꯎ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯄꯥꯎ ꯇꯝꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯁꯤꯅ ꯕꯤꯔꯦꯟ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯑꯣꯏꯗꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ, ꯑꯁꯣꯝꯅ ꯇꯧꯒꯗꯕ ꯁꯔꯨꯛ ꯌꯨꯝꯗ ꯃꯆꯥ ꯃꯁꯨ ꯁꯦꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯣ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯍꯥꯏ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯃꯨꯛ ꯍꯥꯏ, ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯊꯥ 15 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 18ꯗ ꯂꯥꯛꯂꯒ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯖꯨꯟ 1ꯗ ꯍꯜꯂꯝꯗꯥꯏꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯇꯩꯁꯤꯡꯅ ꯑꯦꯁ.ꯇꯤ ꯗꯤꯃꯥꯟꯗ ꯇꯧꯕꯗ ꯍꯥꯏ ꯀꯣꯔꯠꯅ ꯃꯁꯤꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯅꯕ ꯍꯥꯏꯕꯗꯒꯤ ꯊꯣꯔꯛꯄ ꯏꯔꯥꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯍꯥꯏꯈꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯔꯦꯟꯅꯁꯨ ꯏꯔꯥꯡ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯌꯣꯟꯊꯣꯛꯂꯝꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯃꯤꯠ ꯁꯥꯍꯒ ꯄꯨꯡ 24 ꯇꯦꯂꯤꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃꯃꯨꯛ ꯉꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯈꯨꯗꯝꯂ ꯍꯥꯏꯕꯁꯤ ꯕꯤꯔꯦꯟꯗ ꯍꯪꯅꯤꯡꯉꯤ꯫ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯩꯇꯕꯗꯒꯤ ꯊꯣꯔꯛꯄ ꯏꯔꯥꯡ ꯑꯁꯤ ꯁꯨꯗ ꯑꯃꯨꯛ ꯇꯥꯏꯁꯤꯟ, ꯂꯝ ꯃꯥꯡꯍꯜꯂꯦ ꯑꯃꯨꯛ ꯍꯥꯏꯖꯤꯟꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯇꯥꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯕ ꯑꯃꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯧꯊꯣꯛꯄꯒꯤ ꯋꯥꯐꯝ ꯀꯌꯥ ꯇꯠꯇꯅ ꯂꯥꯎꯔꯕꯁꯨ ꯀꯨꯝꯖꯥ 2018ꯗꯒꯤ 2019ꯗ ꯑꯦꯁꯦꯁ ꯇꯧꯈꯤꯕ ꯏꯟꯗꯤꯌꯟ ꯐꯣꯔꯦꯁꯠ ꯁꯔꯚꯤꯁ ꯁꯔꯚꯦ ꯔꯤꯄꯣꯔꯠ 2019ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2017ꯗꯒꯤ 2019 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 248.63 ꯄꯥꯛ ꯆꯥꯎꯕ ꯎꯃꯪꯒꯤ ꯁꯔꯨꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯑꯃꯗꯤ ꯌꯨꯝ ꯇꯥꯁꯤꯟꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯦꯁꯠꯀꯤ ꯂꯝ ꯁꯔꯨꯛ ꯃꯥꯡꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯔꯕꯗꯤ ꯀꯥ ꯍꯦꯟꯅ ꯃꯥꯡꯂꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯄꯥꯜꯂꯤꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯀꯌꯥ ꯃꯤꯌꯥꯝꯅ ꯈꯪꯅꯔꯦ꯫ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯕꯨ ꯆꯤꯟꯗꯅ ꯑꯃ ꯈꯨꯠꯅ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯦ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯎꯗ꯭ꯔꯤ꯫ ꯊꯥ 15 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯇꯤꯛ ꯂꯩꯅ ꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯃꯤꯌꯥꯝ ꯋꯥꯔꯦ, ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯣꯔꯛꯄꯗ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯂꯩꯔꯤꯕ ꯃꯈꯩ ꯃꯤꯌꯥꯝ ꯑꯗꯨꯃꯛ ꯑꯋꯥꯕ ꯅꯪꯈꯤꯒꯅꯤ꯫ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯂꯣ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝ ꯇꯧꯅꯤꯡ ꯇꯧꯅꯤꯡꯗ ꯇꯧꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯃꯤꯆꯝꯁꯤꯡꯕꯨ ꯋꯥꯍꯟꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯈꯤ꯫